स्वामी विवेकानंद की मपोक नुमिना लाकपदा गवर्नर अजय कुमार भल्लाना स्वामी विवेकानंद की मफमदा इकाई खुमनबा उलगली। मणिपुर थमलेबा प्रेजेंट रूल असे मखाताना सांगदोरक्त्रिङैदा पॉपुलर गवर्नमेंट सेमगनी हाइबगी थाजब लई स्पीकर। नेशनल हाईवे 37 दा सिक्योरिटी अकनब सेक्शन थौरांग लोइनना पोचै पुबा गाड़ी मरीपुतरा मरे जुरीदागी इम्फाल तमना थोखरे। अमदी एशियार की वर्क प्रेशर मरम ओइबदगी हाइबा वेस्ट बंगाल की BLO अमा सुसाइड तौदुना सिखरे। खुरुमजरी ममी टीवी ने सदोकचबा मणिपुरी पाव मियेंग ताबिरिबा पुमनमकपु अहानबमक्तदा nganगom पिंकूना तरान ओकचरी मखाताबा पाव पिजरी। स्वामी विवेकानंद की मपोक नुमिना लाकपदा गवर्नर अजय कुमार भल्लाना स्वामी विवेकानंद की मफमदा इकाई खुमनबा उलगली। सोशल मीडिया दा लोक वावनदा थगलकपा वरोल अमदा गवर्नर अजय कुमार भल्लाना हाई इंडिया बु मपांगल कनबा खुमांग चौसिनबा अमदे मरोमदोम लेपचबा ngamba लेपाक अमा ओहेनबदा स्वामी विवेकानंदना लौरंबा थौदांग अदुबु हौजिकी मिरोलना निंगसिंगबा तंगाई फदे हाइखे। विकसित भारत के मंगलान मंगफाउना हनबदा नहा सिंगी शक्ति मखोगी वखलोन अमदे आशा थबकता ओंथोकपा चंगी अमदे नहा सिंगना लमचत साजत फजबा मसाना मसाबु थाजबा अमदे लेबाकिदमक कथोकपगे वखलोन चेलहनबा यामना मरु ओइना ओइ हाइना महाकना मखा ताखे। मणिपुर थमलेबा प्रेजेंट रूल असे मखाताना सांगदोरक्त्रिङैदा पॉपुलर गवर्नमेंट सेमगनी हाइबगी थाजब लई हाइना मणिपुर लेजिस्लेटिव असेंबली की स्पीकर थोक्तुम सेटरबट सिंहना फोंदोखरे। वाफम असे ngarang lamyanba hijam irabot ningsing lopna sinduna इम्फाल इसके खोंगमन मांगजलदा लैबा ओरिएंटल क्लब ग्राउंड चथगदबा अनिरक सुबा इराबोट ट्रॉफी हौदोकलबा मतुंग पाउमी सिंहना हंगबा वहांगी पाउखुम पिरदुना स्पीकर न फोंदोखिबने। स्पीकर न मखातारदुना हौखिबा चही के दिसंबर दा दिल्ली दा बीजेपी लुसिंगबा अनि BL संतोष अमदी डॉक्टर संबित पत्राना कौरगा मणिपुर के बीजेपी की MLA सिंह की ओइबा मिफम अमा पांगथोक्तुना पॉपुलर गवर्नमेंट सेमहनगनी हाइबगिदि थाजबा पिखिबा लैख्रे। अदुबु मतम खजिक्तंग यैथोक येसेन तौबदुदि मखोइगी खुदोंचादबगी ओइना तौरमगनी खल्ली हाइना स्पीकर न मखा ताखे। निंगसिंगबा याबदि मणिपुर थमलकलेबा प्रेजेंट रूल असे लाकलिबा फेब्रुआरी 19 दा चही अमा मपुंग फारगदबने हाइरे। नेशनल हाईवे 37 इम्फाल जिरबाम लंबीदा सिक्योरिटी अकनब सेक्शन थौरांग लोइनना नोमदा चंद्रबा याद्रबा पोचै पुदुना लाकपा गाड़ी मरीफुतरा मरे जिरीदगी इम्फाल तमना थोखरे हाइरे। थाजबा याबा पावमगी मतुंग इना गाड़ी सिंह अदो ngasi ayuk pung 6 इम्फाल गिदमक जिरबाम थादोखिबने हाइरे। गाड़ी सिंह अदुगी मनुंगदा LPG पुबा गाड़ी 10, पेट्रोल पुबा गाड़ी 38, डीजल पुबा गाड़ी 38, केरोसिन पुबा गाड़ी अमा, सीमेंट पुबा गाड़ी 10 अमदे अतै पोलम सिंह पुबा गाड़ी सिंह यावरी हाइरे। एशियार की वर्क प्रेशर मरम ओइबदगिनी हाइबा वेस्ट बंगाल की BLO अमा सुसाइड तौदुना सिजखरे हाइरे। पावगी लिकुन अमगी मतुंग इना इलेक्शन कमीशन ना पांगथोकपा इलेक्टोरल रोल की स्पेशल इंसेंटिव रिविजन SIR की थबक तक का हेना अमदे मसिना बूथ लेवल ऑफिसर BLO सिंगदा अहेनबा वर्क प्रेशर पीबदगिनी हाइना वखल लैना ओइरकपदा नतना खांगबा ngamdabadagi BLO kaya suicide note thanumlaga
masa matom ta sijakibagi thodok kaya thoktuna laikhraba matungda ngarang su West Bengal gi Murshidabad district ki Tharibona Gram Panchayat ki manung chana laiba Purba Alaipur Khungangda Asian Tauba BLO Hamimul Islam Chahi Nifugatare Work Pressure na Madam Odaga Kang Bangamdre Haiduna Suicide Tauduna Sijakre Hairi Laikhidraba Hamimul gi imung manung gi miyoi singna mahakna suicide taukiba ase SIR gi exercise ki akanba ahenba thabak singna akanba pressure pibadagi charam thaklam khangdabata natana matam sangna wakhal wana thabak taurakpadagi laina oiraktuna sihibani hairi Security Force na Technopol District tage drug lalonba miyoi ahum phagat pangamkhre hairi Police ki paw magi matung ina hairiba miyoi ahum ase Technopol District ki Technopol PS ki manung chana laiba naka checkpoint da gari achat ok sing check tawbada fabangam khibani hairi faraba miyoi sing adude James Baite chahi kungani hat nai kim Baite chahi yangkhai makoi animal Technopol District tagini amade Debiti Mate Chahi Nifugamathoi Churachandpur District tagini Makhoidagi Chaurakna KG Manga Henba Muki WY Tablet Chakamari Panba Gari Mahindra Bolero Registration Number MZ 01F5013 ama amasong mobile phone ahum amade Aadhar card ama phagat pangamle hairi Paugi Marakthana Tenba Break Amat Lominasi. Mami TV presents Music Reality Show Karaoke Contest. Contest asi bu yaubiduna adomsu shaishakpa star ama oibagi khudongchaba. Changdamnaba asida chahi khenaba nizari. Hena nungaizaribadi pangthokadoriba contest asi yum-yumdagi online gi khuthangda siluk yabi. Contest asi round ahum thokna leizadani. Manipuri film isai, matam isai, amadi music video. Hairiba hum asidagi apamba ama khalaga aikhoigi pizariba WhatsApp number asida screening gi damakta video semnaga thajinbiro. Form thajinbagi aroiba matamna 15 January 2026 fawgi manungda thajinbiro. Everybody is inclusive. Don't be left out. Ibe makigano. Asa betamo. Sige yumse. Next time tina checksin na laksilaga tamlo banine. Dadarang se jura habaga kita ko. Asumna mayam na machalbo ngapshan dugum. Basigi yumasibu asoya ngam kokada batagi. Next time tina ngapseli. Next time is or habading ngakok na basim bani. Zaman technology siya na bana. Concrete katok na tina matamda. Kapamul amuk hena hengal adli. Next TMT. Strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matungda taram ukjare makhataba pau pizare Puya mai tha ki bagi sahi chaniga humputara ka taret ngakpigani chahi chaniga marifutara tare soba ningsing kumon International Observation Committee on Puya mai thai bana chahi khudingi wakchingi kunga humdoini panbada pangthoktuna lakpa Puya mai tha bagi ningsing kumon ngarang Kangla da pangthokre ngarang ayuk pung 8 tabada Kangla Utra mamangda Puya Mikau bagi thauram pangthoklaba matung layoi khraba matam adugi thauna faraba ipai pusing adugi mafamda minute ani tumina leptuna kok nonduna ikai khomnaba utki thauram aduda ikop ke chairman Moirang Them Naudalen Khomba Maitai ikop ke convener Moirang Them Nau Khamba Maitai ikop ke convener Anwari Nur Jahan Maitai National Front Kanglei Paki President Jing Subam Wangambi Laima Manipur State Sumang Lila Council ke Secretary Yumnam Nilchandra Yauna Milan Wama United Manipur Muslim Women Development Organization Lining Hal Nauria Fulo Charitable Trust
All Manipur Recognized Private School Welfare Association ge maru oiba thaumi singsu saruk yakhe Eco ki chairman Moirang Them Naudalen Khombana Fongdokibada Puya mai tha khibadagi maitai khunai ase leikha tarakibane adugumba leikha taruraba maitai khunai ase amuk hanna hingat hanaba puya mai tha khibagi ningsing thoram pangthokpana ngasidi saruk ahum thokpagi saruk ama gumbade mai pakle haibayai adubu maitai khunai mapung fana hingat kadaba saruk ani wali haibasi aikhoi khudingmakna kawroidabane haike Maram aduna hauzik maitai khunai mapung phana hingat hanaba aikhoi nongmaijin khudingi natraga sayol amada numit ama punna faminaraga wat tanaminarabada mathau tai laikai laikai da lairiba ireisa singna maitai khunai yaifanaba honaminaba matam oire haina phongdokhi Manipur Police Control Room na thadorokpa cherol amagi matung inna Manipur ge district pomna magta pamdaba thodok sing thoktana magidamak jing amasung tamda punna checkpoint chama tarap manga hangduna achat ok sing sek chathaki hairi Amaromda Manipur Police na chatliba tha siki manga dagi ngarang fawbada motor vehicle eki makhada drive chathabada ain kaina thorakpa gari humfutara taret chalan kaktuna sel oina lupa lising humfutara mari chamanga khonggatpa ngamle hari Amadi Chalibata Siki Maridagi Tara Fawada traffic rule Thugaiba Gari Ama Amadi Gari Ahum Dagi Tinted Glasso Loktoki Hari White House Educated Youth Association Amadi White House Apunba Maya Paibi Anina White House Laikai Mangada Athubada Thaknaba Ising Panghanbiyu Miyoi Bagi Hak Matpiganu Haiduna Haukiba December Dagi Mari Lainaba Department Singda Memorandum Piduna Demand Tauduna Lakiba Adu Department ki site Dagi Positive Oiba Reply Amata Piraktabadagi White House Water Supply Ase So Lonsinduna Lakibane Adubu Saruk Asukuiba ase PSED Department ke Chief Engineer ase unaba phangdana lakhibane thengnabasu thengna Department ke site tagi ngasi ayuk pung 13 da wari sanarasi haiduna lainingai charak aseda waitha water supply hangduna ising thare haiba pau aranba pau ama pau se singda yarukliba ase yamna laibak thibani tasengna makide aikhoina Department ki authority singda hanglubadadi hojik faubagidi oina consumer singda ising thaba leitre Chief Engineer Singa Paminaduna Yasinaba Mapuraktriba Fauba Ising Thakiroi Takpirae Maramaduna Paumi Singi Mamangda Ising Thare Phongdokpiri by staff Singnasu Matung Section Bio Hairekle Adugisu Mathakta Asigumba Aranda Pau Asina Maram Oiraga Thokhaning Daba Thaudok Tholaklabadi Maduda Thorakpa Afafatagi Daita Pumba Department Pugadavane Aduga ngasi Chief Engineer ga Faminaba asida yanaba puraktrabadi Waithau Laikai Mangagi Khongjangdi Handokpa Leiroi Hanagi Khongjangna So Lonsin Kiba Adu Khaktan Atara Waithau Water Supply ga Mari Lainaba Thabak Thauram Amata Waithau da Tauba Yaroi Amade Thaubal District Ban Fauba Lauthoklakpa Yai Haina Club asigi Secretary Amade President na Punna Khotyek Piduna Thadorokpa Cherol Amana Khangalakle Security Force na aina thingkraba lalholu RPF PLA ge active cadre ama Imphal East ke Andhra Pradesh ke manungchana leiba Yaripok Yambem Makhalai kai dagi fare haire faraba miyoi adudi thiam yai phabam aitai LSP barrel chahi kunganipan Imphal West ke Ningom Thong Bazar dagi ne mangondagi mobile phone ama fagatle haire Indian Space Research Organization ISRO na PSLV-C6 2 ngasi ayuk thagatkre haire National Media singna report tawrapagi matung ina PSLV gi humfutaruk soba
फ्लाइट ओइना माई पाकलबा लॉन्च व्हीकल असे श्रीहरिकोटा की सतीश धावन स्पेस सेंटर दगी थगतखी हाइरे लॉन्च व्हीकल असिना मालेम की को पैसेंजर सैटेलाइट 15 सु पुगने ngasi thagatkhiba asina India na space ki lamda kaya yamna khumang chausilabage haibadugi changyeng ama oigadori launch vehicle ase amuk hana sijinaba yabagi technology da sengbatpane haire aroibada maroiba pawmuk nipijare स्वामी विवेकानंद की मपोक नुमित लापदा गवर्नर अजय कुमार भलाना स्वामी विवेकानंद की मफमदा इकाई खुमनबा उलगले मणिपुर थमलिबा प्रेजेंट रूल असे मखाताना सांगदोक्ट्रिङैदा पॉपुलर गवर्नमेंट सेमगनी हाइबगी थाजब लै स्पीकर National Highway 37 da security akanba section thorang ka loinana pochai puba gari mariputara mari jiri dagi Imphal tamna thokre SIR gi work pressure na maram oibadagi ni haiba West Bengal gi BL Oma suicide tokre hari हौजिकी ओइनदी ममी टीवी नि संदोकचबा मणिपुरी पाव मतंग असिदा लोइसिनजरे मखा ताबा पावगिदमक ममी टीवी बु मियम तादुन लैबियो Mami TV presents music reality show karaoke contest contest asibu yawbiduna adomsu shaishakpa star ama oibagi khudongchaba changdamnaba asida chahi khenaba hanjari hena nungaizaribadi pangthokadoriba contest asi yum dagi online gi kuthanga silyabi contest asi round ahum thokna leizagani manipuri film isai matam isai amadi music video hairiba hum asidagi apamba ama khalaga aikhoigi pizariba